ꯊꯥꯖꯔꯦ ISTV ꯄꯥꯎꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕ ꯁꯤꯡꯃꯨꯇꯔꯥꯝ ꯅꯣꯛꯆꯔꯦ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯕ ꯄꯥꯎ Mega Rail Blockade-na Manipurda food grain phangdabagi awaba leheloi haina FCI gi DCM thoibana phongdokre Nupi angang singda jathaba crime sing thingnanaba Manipur sarkar na committee sembiu amade street vendor gi wathok losinanaba ward na dabi tokre amade Jiribam da laiba mahairoi lup singna July tang 5 dagi haugadaba khongjangi mangoina na malbuba gari sing thingjin khibada truck driver singna penadre hauji mapung pau Assam gi lamding da tha kaya rail lambi semnana ba mega rail blockade tawgadori basina Manipur da chengsak phangdabagi chawna awaba mayok nagani haina miyam na mi painari ba si karisu awaba leiroi problem thoktana ba akhanna ba thorang lokale hari loinana FCI regional office Manipur da awat apa kaya leiri haina DGM KSS thoibana phongdorakle hiram sida reporter ma Wafamasi ISTV News ga All Assembly Road Laiba Regional Office ta akanana unabamada Food Corporation of India FCI Regional Office Manipur gi Deputy General Manager Ketrimem Thoibana Phongdokibani Mahagna Makata na Phongdokibada Railway Authority na Assam gi lamding da train lambi semnana bagi damakta lakliba chahi sig October amadagi thingjingani hariba si haujik tare masig damak Food Corporation of India na atopa thorang lokutuna handaki tha asidagi hauna ahenba food grain singna ba thorang Howsik atuba matamda chengsak singba hawragani haiba wapun thamki Pegi hana rail na puramba posi pegi lepki gadoriba aduna asigi mangjo na FCI na pegi headquarter level lagi ministry level lagi yam prior pegi masi discuss tawduna hana dagi pegi mega block se hawdringai dagi moment si koi start tawro haidana instruction leire lamding asi Food Corporation of India gi yamna maruiba transit point ni mafam asidagi chengsak punamak thangdaraga jiribam phauduna imphal tamna chengsak pusilakadabani hojik Manipur da leiriba Food Corporation of India gi godown manga asida cheng metric ton lising tramanga chanirom stock togduna leiri masi numit kuntra taruk ni gini haike jun tha gi oina Manipur gi cheng gi allocation asi metric ton lising tarani thoi chamanga amadi gehu gi oina metric ton lising ani chanipan marpudrama thweni haike Assam dagi chengsak henna chingsilakpa ngamna nabagi damakta thabuk faikatli miyamna mega rail blockade asi tawrabasu karisu mipainingai oide haiba wapam phongdoki additional movement ama koi contract appoint obi hai na kanna cross tawdagi madu chairman ya bidna koi gi Assam region da appointment tawro process tawro haidna do kan instruction ama thurda tawro haidna instruction pigre adugi movement dumaga koi lakani aduna koi gi Manipur sida even mega block torgasu koi leptana stock pusalakna wa before mega block koi stock pusalakna na wagi koi plan jatan gore achise Nakalamromda Manipur da leiriba regional office asi Union Minister Thomas na chahi asigi January hangdokibani chahi kiyagi mamangdagi sengsak singnanaba transporter singi contractor khananaba tender process asi Dimapur da tawduna lakli masida transporter singi maikadagi penadana lakpadu haujikti karisu waningai oidre online e-tendering process tawrabanina karisu mipainingai oide haiba wafam DGM thoibana ISTV News ta phongdorki tender process asi Manipur da regional office hanglabanina tawba yadabra haina hangba wahangi pakhum piraduna regional office asi da staff ward pagi chawna awaba leri adubu any hawk tawduna thabak fazana tawri masi matangda FCI gi headquarter gi authority da award pa staff sing hamna naba ai bache thaduna khangan kre headquarter gi order matungina award pa staff sing asi hablagane hauzik staff mapan kak leri masida DGM tharga manager mari amadi atopa staff marini adubu darkar oiribadi regional office asida punna staff masing kuntra dagi kuntra manga fawbani Nagaland da su FCI regional office ki staff kuntra manga le haiba wafam DGM thoibana makata na phongdoki farm sing anybody farm sina to participate to the krawaba aduna sometimes masigi awaba si lay adubu aina masigi all concern and Manipur gi chingamdi tamda leriba praja sing khudimaki port pusalakadoribani haibagi view da akoi Dimapur da any tender tawbada concern khudimuktagi masigi tender si akoi gi contract si success oina naba akoi gi sajo tuaina review haidna apil tawje ISTV pawgidamak and Ranjan amadi Naroibam Phillips All Assembly Complex Imphal
July 13 haugadori by Assembly session asida nupi amadi angang singda chathaba crime thingnanaba sarkarna committee semnanaba amadi street vendors singi wathok loisinbiu haina ward ki president Sobita Mangsatabam na phongnukre ngasi Manipur Press Club ta pangthokpa pawmisinga unaba amada mahakna wafamasi phongdokhibani pawmisinga unaba duda ward ki members sing susarugya ke Sobita na makha taraduna chahiya sigi January dagi June phawbada nupi angang singa mari leinaba crime chamani futare thoke crime singa sigi marik chumba report ward na collect tawduna thamle case singa sigi manungda mathanta sijaba izat manganba hatpa amadi nupi manguna chingba yaure assembly session manungda nupi angang singda chathaba crime singi matangda police na investigation phajana tawhanba district singda leiriba SP singna chahi taragi mamangda laikhiba report sing puthok hanana badabi tawke loinana mob justice na maram oiraga imungi miyoi kaya laifam laitaba amade mangkiba kaya yaure masigi matangda su kupna yengsinduna chap chaba thabak paikhatpina badabi tawre Housing street vendor ki wathoga se lepa leitana thokle ngasi su moidang pok mamang lekai leibi thangjam yaima bi kobi nupi ama kaithel phambagi wathokta khana chaina badagi hospital da laikana dun leiri street vendor ki matang da sarkar na solution purakna ba hona biu ward na khongjang kaya su changsilagani haike Ten street vendor mi ang singsi leibana kaithen moran mani haibigi wakhalonda mapan mi la singsi gi mamang da phajaba yam cosmetic tongna be da makta ngasai gi ten saisda yam thuhaning da thodom yam ma ai governor la ka dore hai street vendor yam tan thokba adegi sigi irang sina maram horaga street vendor ama halama sahi manga 70 years suraba kaithen pm nga si tamchina puraga soga hosi casualty da lei base ko yam hakchin lawi kansi kinga da nubi puwa horakwa imung amada hatringai da kansi kinga kansida koi mayam se kauthoga koi kedoksige haidana khanabada ka dayum mai thamda kansi kingudu adumadu yamna kok yaudabigi thabakni Jiribamda leiriba Mahiroi Lup Singna Jiribamda leiba school singi awatpa oza sing happy na badabi tawduna lagliba July ki tang manga dagi National Highway number 38 Imphal Jiribam lambi ban tawgani laktokhibagi manguinana ngarang July tang amadagi malpuba gari sing Mahiroi Lup Singna thingjin khibabu truck driver singna penadre Hiram siga mari leinana All Manipur Road Transport Drivers and Motor Workers Union na sinduna ngasi union asigi MJ Avenue de leiba office da pawgi mi pham ama pangthokre Pawgi mifamadu da TDC ki General Secretary N. Haridas, All Manipur Road Transport Drivers and Motor Workers Union ki Advisor CS Kunjamani amadi General Secretary Ais Kulamani su sarukya ke. TDC ki General Secretary Haridas na Jiri ki Mahiroi Singna makoi ki dabi phangnana ba sangsiliba khongjang saugatle. Adumoi namag tang manga dagi khongjang sangsingani haikraga July ki tang amadagi malpuba truck sing thingjin ba haibasi khanta haningi haike. Union ki General Secretary Kulamani na Haujik Jiri da malpuba truck sing chathok chashin tawbada athingba piribasi miyam gi yenglaga handokpiu haike Apit tongin tongjen badi Ajin mongju thani yamna awa matam Lomi simigi hari matam Marwai na ajik siem chaksi ajik si chingen tani yamna awa matam kuna makti Ado masih tingjen bai bese masih Manipur praja ai koi amasung satra sansthan sing sisu koi loina masida koi loina Ngasi Sonia Gandhi ki Delhi da leiba yumda All India level ki oiba Congress Party mapangal kangkat hananaba maru oiba mifam ama pangthokre mifam adu da Congress Party na handaki MP election da chawna maiti khibagi maram amade housing state singda kari tawgani haibagi matang da yauna party si amuk hanna mapangal kangkat hananaba khanaki hade Mifamadu da state singi mihu singamade All India Congress Committee ki luchingba singsu sarugya ki hare Mifamadu ki tungda Manipur da Housing Minister reshuffle tawbagi wafam gi matang da Chief Minister Okram Ibobi amade Deputy Chief Minister Gaikhangam na ngasi All India Congress Committee ki President Sonia Gandhi unaduna wa khanakre haina ISTV News na phangba paw mana hare Paw sigi matungina makhatana North East ki in charge oriba Lujinho Flerogasu unaduna Manipur da hojik oriba Congress manungi wafam sing marik chumna pawdam kre hade Minister Singh sindokpagi matangda Sonia Gandhi na Chief Minister amade Deputy Chief Minister da kari haiki bage haibadudi jab saba khangmangamdre amarom da MLA kuntaret na de Chief Minister hek thorakpaga unaduna wari sanana ba thorang tawduna leire Imphal Municipal Council amasung Manipur Sarkar na kaithel phambi singi marakta khenaba amasung khuchabi mi thamduna street vendor sing namthanaba honare haina pofam phambi lupki General Secretary N Binana phongdorakli magna makata na phongdokhibada
ngasi ayuk pung 12 rom taba matamda Imphal gi Purana Bazar gi lambi mapalda popam phambi moidang pok mamang lekai dagi yaima bi kaubi chahi humudra rom helabi nupi ama kaithil phambi kat paibi nupi kharana tanthok-tuna mangonda kut tharakpadagi soktuna Rims Hospital da laikanari thawong asi street vendor muthatnabani haike Jeng na bedding maton chaba mina khatang bot pi ga do bane na lathok pi wa koi bot pi bi roi ba ss pai ba mina ISTV da khut thari che yai hai ba gi order sarkar na thoki ba lai ra ba adu gi order thoki ba ta de adu gi order athuba matam da ISTV da china biu china da ba tar ga di hatamu ss pai ba mina ISTV da amu kana tan ba tar ga di amamam da kona ra ga lotion na ne ba Kumal Lampak Sports Complex da Sanaroi amadi coach ki gari yauna makal khudingmaki gari changbada athingma thamlabasu film nambagi gari achouba kaya complex manungda changbadadi mari lainaba singna usinadre hiram sida report ama Sana Kunabagi Lamda Bharat ki power house ni haina riba Manipur ki Sanaru Singh puthoknabagi achouba mafam ama oiriba Kumalampak Sports Complex ta Sanaroi amadi coach ki gari yauna micham miyam ki gari amata Kumalampak Sports Complex manungda changhan bi yaroi haina mari lenaba singa athingba pirabasu togan ba makhal ki gari achouba kya pusinduna film nambagi thabak chathabadadi mari lenaba singa athingba pidre asiguma thawong asida sanababu pamjaba amadi yokhat chariba lamdamasigi miyoi kyana penadre Kumalampak Sports Complex ki sangphamda security ngaktuna makhal khudimaki gari sing sanghan danabagi thabak paikhatuna ngak senbagi thabak lokhalabasu film namba kangbugi gari sing matau karamna kanagi ayab yauraga manungda gari sanghalibano film nambagi damaktadi Kumalampak Sports Complex manungda gari achoba pusinduna amadi loud speaker sizinabada gari gi ayab pifam thopage haina maikai kayadagi hangnarakle amaromda Manipur gi mai oiriba Kumalampak Sports Complex manung asida sagol kaya maning makha tamna sangliba asida kanaguma matana yengsindre Sanaroi Singi laising ni haina khanjariba mafam asida mari lenaba authority na achan miran naibagi thausil thaurang satharaklabadi Manipur bo Bharata sanabagi lamda power house ni haina riba asigi wan thok leiraktaba yai athuba matamda meeting sanghaningi haina masak maming takthokning daba Kumalampak Sports Complex ta numit khudingi Sanaroi Singbu takpi tambiriba singna makoi gi apamba ISTV News da thamlakli ISTV News gi damak boyai ga loina paudam jariba Sunil Kumar ISTV News Kumalampak Sports Complex Imphal Disabled Singi Oiba Full-Time Commissioner Ama Hablokpagi Damakta All Manipur Handicapped Person Welfare Association na Social Welfare Minister A.K. Mirabai bu thagat pafungdurakli Commissioner Oina Tharaklaba L. Ibomchana Disabled Singi Oiba Thabak Thoram Sing Matiksana Pangthukrakani haibagi thajabasu thamnakli Akom Luki Tara Mari Suba Mapo Kumon Thoram ngasi Manipur Press Club ta pangthukre Thoram maduda Lupki President Somorendro Hanagi President N. Indra Kumar Kanglamai gi President Y. Lairik Leima yauna tongan ba lupkaya gi luchingbi singna sarugya ke wangang khiba singna lamdam asida leiriba jati kanglup kaya gi myoy sing ima amata gi machane aikoi masel gi marakta pena daba kaya leram labasu kauthokna duna amatta oina punsinna duna awonba khunai ama puraklasi haina phongdokna ke Akom Lupki General Secretary Sanjitna Nungsi Sanana Leminaduna Saukapa Kunai Ama Purakna Bahona Minase Lamdam Sigi Yellow Missing Kanana Ba ILP Mapungpana Sana Hanana Bagi Tangai Fadabalai Funduke Gasi Ekoi Kunayasi Asuki Matik Shotaraba Tongan Hiram Kayada Shotan Lairaba Kunayama Oiriba Asi Ekoi Punama Japmanama Mia Kompama Lepakanda Ekoi Japmanana Philip ama leminara kanda ekoi punamasi haiba pandamasi mai pakpamangmadoribani National Institute of Electronic and Information Technology NIELIT na sinduna ngasi akam patalaiba Institute asigi holda nongmagi oiba Manipur gi Common Service Center singi awareness program ama pangthokre Village level entrepreneur Marfu Henbana sarugya khiba workshop hawdokpagi thoramda Imphal East ki DC M Joy Manipur Sarkar ki Information Technology ki OSD and Deven Singh NIELIT ki Director TS Premeshona Maru oiba musing oina sarugya ki DC M Joy na asiguma workshop asina village level entrepreneur singda anobo wakal loksing piduna miyam da kana ba phangalagani phongnoki This CSC is expected to shop at least a cluster of 6 to 7 villages thereby covering more than 6 lakh villages across the country. So Bheli is the most important person to give services to the citizens.
Chandigarh leiba Aryans Group of Colleges na Sinduna Scholarship Mela ama ngasidagi Gem Hall da pangthokre. Thoramadu India gi ahanba IPS officer nupi Dr. Kiran Bedi, Group ki Chairman Dr. Ansu Ketaria masung atay official sing sarugya ki. Thoronga mari lainana awang nongpok lamdam gi oiba helpline amasu hangdoki. Helpline ki telephone number na 1-800-300-00388 ni. Chairman Dr. Ansu Ketaria na Aryans Groups of Colleges da tongan ba lamda tamnana ba course kaya hangni. Awang nongpok lamdam gi oina cha de yangkhai gi kota khaktuna thamni haiki. Dr. Kiran Bedi na awang nongpok lamdam gi mahiroi singda anobo makhal gi education pinana ba hotna ba thoksil amagi makhada thorang si paikhat pani. Lairik ningthina hairaba adubu sel thumgi awaba mayokna raba mahiroi singi damaktadi akhanna ba scholarship pinana ba honari haiki. If the capacity is low, Aryans will give them scholarship. If it is reasonable, then it will tell them to say, you also contribute, we give you partial scholarship. If it is good, then they can say, well, you contribute, and we can also help you with the bank. So this is how you have options student-wise. It's not general for all. It's not same for all. It is based on the needs per student. Laisang Them Somananda Ningsing Loina Silon Mana 2014 Pinabagi Damakta, Damdamasita Lairiba Aiba Ibi Singdagi, Kanglay Park Loina Silon Apunba Marup Kalamna Manipuri da Iba Lairik Sing, Bisilak Nabakangalagli. Lairik Sing Adu Chaya Sigi August Kitang Kuntramatoi Fawada, Kalamgi Mayloy Sangda Yahon Birakadabani Hadi. Handak Tamir Karana Deputy Speaker Oiriba Chingai Kenragi MLA Preso Simregi Matakta Maral Siribasi Yumpam Yaudabani. Music Asiki Matakta and Gamari Laina Batabak Lokatuna Cherak Pangangani Haina. School Management Development Committee spokesperson AS David Na, Paumising the Fondo Cray. Ngasi Manipur Press Club the Pangtopa Paumising Unaba Duda Committee Asigi Maru Oiba Music Susarugya K. Devina Makata na Fondo Kibada, Kendra Sida School Kara Sabaga Mari Lenana, Deputy Speaker na Sel Lahowi Hibasi Aran Bani. School Sabaga Mari Lenana Masa Masagi account Hanganduna, e-transfer Tauraga Sel Changan Bani. Deputy Speaker gi Mingsa Tinana ba Masana Masabu Committee gi Mioini Haizaba Mioisingna, Fondo Kibawa from Aran Bangaktani. Hana EZS ki Makada Oza Oiramba Mio Krana, Scheme Asi Munana Batawoni. School Sabagi Tabagasi, MLA Gakarisu, Marilena De, Masidi, ZEO Amadi, DC na Tabak Pakat Pani Fondo K. Kun ki SFDC Hoida, Pajana, Hetman the Korogachi, Jumbra, and Pajana verified Koroga. Ado Mausanchi, scheme ship hung the bucket, frustrate to bucket, public the mislead to Shinia. Aduka, Equi MLA, Il Marana Machulated now. He has no connection at all. Scheme Masita, program Masita, project, he has nothing to do with it. Chini government na Adum Isha Sukuna Isha SMPC na Togadamni Hana, transfer Toraga, account Hapraka Torkani, Madia Masukam. Mama Masa Sirambagi Tagdok, Manipur State Commission for Women's Ta, Su Moto Case Lakanaba Pautak Piragani Haina, Social Welfare Minister A.K. Mirabai na Fondo Cray. Thamoy Sogningai Oiba Tagdok Ta, Ngarang Kasamtong Elangam Naikaida, Chahi Amadangai Ribi Nupi Masa, Pamunda Siramba Made, Miron Bimamana, Tauri Yanduna, Siram Laba Matunda, Ngase, Misi Edugi Matang, the same Kibat, J. Siga, Government Kayana Purk Padagi, Magistrate Yauna, video coverage Togduna Postmortem Pangtuklagani. Todo Siki Matang Dangasi Social Welfare Minister A.K. Mirabai na Masa Rimski Mokta Laktuna Imung Manungi Mioy Singa Unaduna Warisana K. Minister Gi Maikay Dagi Misi Domestic Violence Ka Marilena na Si Kibra Haibagi Chingna Balaybana Commission da Tigan ba Pautak Pigani. Jenaba Mioy Sing Ain Gi Oiba Matik Saba Cherak Panganana ba Tabak Lokot Kani Haike. The crime against women ga mari soina leina gani adana tragana violence women against women ga soidana maki mari leina gani aduna marmoraga ai women koi state commission for women gi chairperson da atuba matamda sumoto ama lokhatuna masi koi chalona bagi akanba instruction piragani Thaudo sigi matang da laikhidraba sosilagi mapuroiba amadi lonabi mache police ta jangjarakle hairi Police na masigi matang da makata na thizin bahukre. Amarom da Bisnupur district ki oinam kaithel da laiba nongthongbam Raguchan alias Richie misigi matang da sem kibat J siga
government ka yanaba purakpadagi aroiba mathau mangam pangthoknaba asiba haksang lokre thodo sigi matangda imung manungi miyosingna phongdorakpada government ki maikaidagi imung manungna asiba haksang lograbadi aroiba mathau mangam pangthokani phongdokhiba amade thodo asida chenaba miyosing phare haibagi paw leibadagi asiba haksang logbani chenaba miyoy matik saba angi oiba chairak pidrabadi miyamga loinana khongjang changsingani phongdokhi Kairao Langdumdagi Yairipok Bisnu Nahada Nupi Mayumda Laiba Hidam Bobi Misiga Mari Lainana Sem Kiba Jesina Kaukiba Banna Yairipok Bazargi Akoi Bada Mahusagi Punsida Chauna Kaiba Pikre Ban Saugatpa Singna Lambida Uwa Phazinba Amadi Tayar Mai Thaduna Akan Makhongjang Changsinke Yairipok Kaitel Mi Kanakide Amadi Mi Chanakide Bamdaba Thodok Thoktanaba Security Gi Akan Ba Section Thorang Lokhatke ISDS की मखादा हैंडलूम कोऑपरेटिव सोसाइटी सिग्ना मार्केटिंग इंसेंटिव स्कीम की कानाबा लहोनबा अवेयरनेस प्रोग्राम अमा ngasi porompat laiba food processing training hall da pangthokre district handloom and textile office Imphal East na sinduna pangthokpa awareness program hogdokpagi thoramda district handloom and textile Imphal East ki OSDP Mina Kumari NISDC Imphal ge officer in charge Y Santi Kumar amadi DISTIE Development Officer CS Sukumar Sarmana Thoromapu Singh oina sarugya ke Thoronga Mari Lainana Chief Guest oina sarugya khibi P Mina Kumarina Scheme asigi matangda fisabi nupi singna phangadaba kanaba singi matangda macha khaina wangang ke Society singse ko yam hingatle amadi akoi tawdaba yate puthok phajana puthokdaba yate adegi thawak phajana tawdaba yate haibigi wakhilonda akoi punna suminasi adegi product puthongminasi Minu thongdagi hatarom da chatpa lambi gi manakta polythene khaw amada bom yaure haina mi painaruraba matungda Imphal East ke police commando kangbu amana makhata na yengsinba matamda polythene khaw manungda yauriba posak adu awathabi oiramle Bharat Sarkar ki Ministry of Social Justice and Empowerment na mamang sahidagi hauna pangthokpa International Day Against Drug Abuse and Illicit Trafficking gi National Award for Outstanding Services in the Field of Prevention of Alcoholism and Substance Drug Abuse 2014 gi Bharat Pumbagi Khwaidagi Phaba Institute oina Social and Economic Development Organization Sedo Kamong Langol Jambu Khalak Pagat Luinana Award Ase Bharat ki President na Organization Asigi Secretary Navakumar Amade President Jayanta Kumar Sarmada Kusinaraple Scientific Cultivation on Tuber Crops Haiba Hiramda Nomagi Oiba Training Program Ama Mang Imphal Bazar da Laiba Multipurpose Hall da Pangthokre All India Coordinated Research Project on Tuber Crops Amade Kauna Sinduna Pangthokiba Thoramada Works Minister Ratan Kumar Kaugidin Dr. JM Laishram Amade Kaugi Horticulture ge Head of Department Professor W Ingu Maitaina Maruiba Mirsing oina sarugya ke Training Program ga mari lainana Kaugi Horticulture ge Associate Professor Dr. AK Vijayana Tuber Crops haibase mangra amade u mangra ge oiba pothok sing matau karamna scientific method sizinaduna thamgadage nakpigani thagadage haiba miyamda khangananaba training program pangthokpane Saruk Yariba Singna Akang Ahay Singna Haiba Wafam Sing Ningtina Kangzin Biu Haike Minister Ratan Kumar na Missing Yam Kalagli ba Manipur da Tuber Crops Ase Supplement Food Oiba Yaba Maramna Chathok Laina Putok na ba Huana Minase Training Program Asida Saruk Yariba Singna Thawai Yauna Akang Ahay Singna Hai Riba Wafam Sing Loksin Biu Haike Apoy di lam di space na apoy sum pixel pa adiga sanga no jinja ki bisin no sunengal pa jinja ko marang karet ba basu bagi apoy kibo masira apoy tuber crops na masige low ni masina piga do kana ba kya asa apoy soil no ki yamna choba apoy masige neina ba sida yamna sawa kana ba soil na apoy tinjiri ko mayamna soil na magi kana do pamigene nikali Jiribamgi Zonal Education Office ngarang numidang pung 13 rom taba matamda masak khangdaba miyosingna mai tharamne hare Fair Service na mai kanbagi thabak chathabadagi ka hena amang ata thokogdre mafam aduda thamba SSA gi lairikamadi silingi sarukhara mai chakre hare sel oina kaya yamna amang ata thokrabage haibadudi chapsa bakhang mangamdre Jiribamda lairiba Mahairoi Lub MSU MSF Desam amadi KSA na Jiribam Sub Division da lairiba school singi Ozawa liba sing hapiu haiduna khongjang changsilibane Dem College of Science ke BSc first semester da ming chanana bagi selection phanglaba Mahairoi ama bank ta chalan kaktuna college ke clerk da pisin khraba matungda ming chanba yararoi haina khangalakle haina MSU headquarter da pangthokpada
pangthokpa paumuisinga unabada MSUgi Secretary General Laishram Rigana Phongdokre Magna Makata Raduna Dem College of Science ki Authority amadi Admission Committee na Ming Janba Matamda Mana Tawningba Tawduna Leire Nagnaba Mu Sing Lona Ming Chanchile Ming Janba Yaroi Hairibi Mahiroi Nupi Asi Athuba Matamda Ming Changadabani Sarkar asina seat capacity hengar hanba amadi awatpa oza hapagi thabak tawduna leire College sing asida laifam thokpa infrastructure ningthina leitre Dem College bo University ki thakta pukatkani hairibasi angakpa poi haike Manipur da graduate level da chhatra singi lai tambam leirtu taragadi makoi leitalairena thallaba Manipur praja miyamna amadi chhatra singsina kadai da chalaga lai tamudu haiba question ji akoi Documentary film makers sing da documentary project development ki matang da khangan namba pandam da hayeng dagi numit marini chupna documentary project development and itching gi matang da workshop ama MFDC da pangthok lagani haina MFDC ki managing director Dr. K Sobitana Paumui sing da phongdokre MFDC da pangthok pa Paumui singa unaba adu da Satyajit Ray Film and Television Institute Kolkata gi din Nilotpal Mazumdar documentary filmmaker Supriyo Yauna Tungan ba Miyokana Sarugyake Dr. K Sobitana MFDC na film gilamda Haurakliba Nahasingda documentary project development ki matang da khangan na ba thabak asi paikharkadabani haike Akom Loop Manipur gi tara marirak suba mapo kumon ga mari lainana Jingmairong amadi tera da leba children home da boy kolom amadi asa atak yenthokre Tharamasida Luba Sigi working president Sorai Sam Angang Halna Luchingki World Population Day gi thoram DC Complex Thawal gi DRDA Conference Hall da pangthokre District Health Society Thawal na pangthokiba aduda Thawal gi DC oiriba Jiranjit Chief Medical Officer Sarat Kumar Yauna Marilaina ba official singna sarugyake Numida siga Marilaina Miyambu Hiramasida Bhab Tahana bagi campaign amasung medical camp na chingba kaya pangthokani masigi damakta thorang kaya paikhatpa loinana Paikhatpa loire haina DC Ranjit na phongdokhi Survival of the fittest and amazing says for example the Bangladesh survive the one of the neighboring countries and Lisha Lapa and borders in Yam borders so in Lisha Lapa Laga they get maintenance Yam live and within few months time the maintenance of the pickup tower and in our system tremendous immigration, especially even in Thawal district. Ngasi numijung nga matung pung tarani thoi khara helak pa matamda Thawal bazar da bandi sing purak pa Scott Kangbu amana gari masa tongduna lakpa mi anida thengjin badagi soktuna Thawal district hospital da laikan na kre soglaba mi sing adude taret suba IRB ge havildar yumnam bira chahi nifu apok pa wai ibocho atopa amana onoren chahi nifu makoi animak Thawal wang mata badagi de Soglaba yumnam biragi phibam nusilakpadagi Rims Hospital da laikan kre June gi tang taratarukta taret suba Manipur Rifles Day Siona luchingba kanboi gi gari amana koirenge ama songkhongam patki maraki mafam amada Thadau Students Association gi hana member oiramba mioi ama yauna mioi taruk tongduna chatpa alto car amada thengjillamlaga ngasi fawba makha taba action amata lokhattababu Thadau Students Association na yaningdaba phongdokre Ngasi Manipur Press Club ta pangthokpa Paumui singa unabada association gi General Secretary James Hawkipna lagliba tang taruk fawbagi manungda thodok aduda January ba CO thabak-tagi terminate tawdrabadi mathangi ahing nongyai dagi Manipur pumba pung humdrani thoigi ban tawragani haike koina ngasi demand tawsidi termination of Tabaduko CO7MR masi si that 6 months da terminate tawyo literally that 6 midnight dagi effect worga 72 hours IBD ahumni gi Manipur kumbagi ban chathani UCM gi chahi tara mari mapung pharak pa thoronga mari lenana ngasi UCM gi president Nabachandra Luchingba kangbu amana Rims ki radiotherapy department ta leiriba anaba sing mongsangai all as home kaibi da leiba Yaibiren Orphan Home amasung Kanglatombi da leiba mama mapa lejidraba singda kudol pot amadi chana thakna ba cheng hawai loinana thauna chingba pikre
UCM gi president na Bachandrana aikoi amata oina aphaba mapangal kanba amasung nungsi sana ba lamdam ama ohena na ba khona minarasi haiki sing haiba awaba sing amadi anaba sing se kominar kanda leba ki apapa citizen amamam ka koi ominaba amadi koi leba ka se yamna prosperous oiba future amaka oina bagi damak tai koi temar mo pugi mo phanda koi thomina jab pamjai hadra using ma kai dagi thamjari biodiversity conservance saiba sida nongmagi oiba awareness program ama Directorate of Environment Government of Manipur na sinduna Center for Women Development Manipur gi changangai uche konda leiba training hall da pangthokre nupi yang khairom na sarugya ke resource person oina ningthem jaw Dr. M Sardar amadi N Jiban Malana wangang ke ISTV gi moirang tamna puba fiber cable wear ama Didim Road ki Lions Club ampada tatpadagi ngarang numidang wairam pung mari makhai dagi numidang pung taramatoi fauba World Cup football yauna network asigi program sing yengan bangam khidre masigi damakta network asina nungai taba phungdurakte Red Seal Division na Loktak Pat ki Karang area da thiba humbagi thabak chathabada AK-56 rifle sama AK-47 rifle ama Lethot launcher ama carbine taruk 9mm revolver ama .22 gi revolver ama 40 mm gi lethot round ahum .22 gi rifle ama AK-56 ki maru tara manga yauna atei nongmai maru kharasu phagale haina PRO gi defense ki wing gi cherol amana khangalakle hauji san magi pau ngasigi san magi pau da South Korea gi Incheon da pangthokadori ba Asian Games da sarugyana na ba India team gi nupi sanaroi khanana ba Manipur dagi nupi sanaroi taramathoi AIFF na Senior Women's National Preparatory Camp yawarna ba korokle camp asi Mumbai da tha asiki tang taramathoi dagi hauragani haidi camp asi da yauna bagi khalaba sanaroi singna tha asiki tang ahum gi nungthil pung amata bada ampha gi Assistant General Secretary L Joti Moiroi da report torna ba khangalakle Yes, school kangkuna sinduna thas ki tangkundagi tarasuba Players Trophy kang tournament pangthulagani sarugyaning ba kangkhusing na akupa marol amadi marilay na bache sang yes school kangkhut ki office tagi khangnaba yagani haide Huyel Lalong Thang Ta Association Manipur na sinduna August ki tang tara dagi tara humdoi fawba Kumalampa ki indoor stadium da kunmanga suba Thang Ta championship pangthuklagani sub junior junior amadi senior gi nupa masa nupi macha singna championship asida chaibi phunaba ama chaibi phunaba ani thanglon khonglon khutlon thang haiba masana singda athoi hen tanagani haide Argentina amadi Belgium kun suba FIFA World Cup ke quarter final changkhre Brazil na yumbu oiduna chathariba kun suba FIFA World Cup ki ngarang numidang pung mapan makhai da sanakhiba tare suba pre quarter final match da group F ki winner Argentina na group E gi runners up Switzerland bu goal amasino da maithiba piduna quarter final changkhre team animakna normal time da goal amata chanaba ngamdabadagi extra time da Argentina na Angel Di Mariana chamagatan pal suba minute da mai pakpagi goal adu chankhibani Haukiba nongyay matung pung ama makai tabada sanakiba World Cup asigi nipan suba aroiba pre-quarter final match da Group Ice ki winner Belgium na Group G gi runners up United States pu goal ani amada maithiba piduna quarter final changkhre tha asigi tang manga gi numidang pung mapan makai da sanagadoriba ani suba quarter final match da World Cup anirak winner oiraba Argentina amadi Belgium ga sanaragani World Cup asigi ahanba quarter final match tha asigi tang marigi numidang pung mapan makai tabada amukak World Cup winner oibangam khraba France amadi ahumlak winner oibangam khraba Germany ga sanaragani ahum suba quarter final match tha asigi tang mangagi nungai matung pung ama makai tabada mangarak World Cup winner oiraba yumbu Brazil amadi World Cup ki itihas da ahanba oina quarter final changlakpa Colombia ga sanaragani Mari suba aroiba quarter final match tha asigi tang taruki nongai matung pung ama makhai tabada World Cup marirak runners up oiba ngamkhraba Netherlands amadi World Cup ki itihas da ahanba oina quarter final changlakhiba Costa Rica ga sanaragani chathariba World Cup asida Colombia gi James Rodriguez amadi German gi Thomas Muller na punna goal manga chanduna goal masing yamna chanba sanaroi oide Argentina gi
Lionel Messi amadi Brazil gi Neymar na goal mari chanduna kanna inari ngarang kesam thong elangbam nei kai da leiba elangbam dhiren gi loina be elangbam ongbi susila misi sadana lekhidabaga mari leinana ngasi elangbam nei kai community hall da leikai adugi miyam gi mifam ama pangthukre Young Progressive and Athletic Club amadi leikai adugi maira paibigi apunba mifam aduna misi adugi matangda kupna khanane na ke loinana warip kaya suloke mifam adugi matangda maira paibigi luchingbi nupi amana phongdorakpada Susila misi asigi aseng bat langla langjin government na athuba matamda puthokpiu loinana chenaba miyoi sing madik saba dandi pigadabani karigumba lekai asidagi chenaba miyoi sing yarom lagadi lekai dagi tantokpa amadi nupi mayungi JAC na sangsilakpa khongjang singda mateng pangba haina lepnare haina wafam kaya phongdokhi ꯑꯩꯈꯣꯏꯒꯤ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯦꯟꯅꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄ ꯑꯃꯗꯤ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯑꯆꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯊꯣꯛꯄꯤꯕ ꯑꯃꯗꯤ ꯃꯤꯁꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯈꯤꯕ JACꯅ ꯆꯪꯁꯤꯜꯂꯛꯄ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯃꯛꯇ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯅꯁꯨ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯖꯔꯤ ꯍꯧꯖꯔꯤꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯈꯅ Mega rail blockade na Manipur da food grant phangdabagi awaba leheloi haina FCI gi DGM thoibana phongdukre nupi angang singda sathaba crime sing thingnana ba Manipur sarkar na committee sembiu amade street banner gi wathok losinana ba ward na dabi tokre amade Jiribanda laiba mahairoi lup singna July tang manga dagi haugadaba khongjang gi mangoinana malbuba gari sing thingjin khebada drug driver singna penetrate ngasi goina di ISTV na pizaba paw matang solution jare miyang tabir ba singbuam kahana korum jare